ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥꯁꯨ ꯌꯥꯝ ꯊꯣꯛꯑꯒ ꯊꯥ ꯇꯔꯦꯠ ꯑꯁꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯕ ꯃꯇꯝꯗ ꯒꯣꯔꯃꯦꯟꯁꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦꯅ ꯑꯩꯈꯣꯏ ꯃꯣꯏꯕꯨꯡ ꯈꯣꯡꯉꯒ ꯊꯤꯅꯕꯒꯤ ꯇꯥꯡꯀꯛ ꯌꯧꯔꯛꯑꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇ ꯒꯣꯔꯃꯦꯟꯅ ꯌꯨꯗ ꯑꯁꯨꯛ ꯌꯥꯝꯅ ꯏꯝꯐꯦꯁꯤꯁ ꯄꯤꯔꯛꯏꯁꯤ ꯀꯩꯒꯤꯅꯣ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯗ ꯊꯣꯛꯅꯔꯤꯕ ꯑꯆꯧꯕ ꯂꯥꯟ ꯑꯗꯩ ꯉꯔꯥꯡꯃꯛꯁꯨ ꯑꯊꯧꯕ ꯃꯌꯥꯝ ꯂꯩꯇꯕꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅꯔꯤꯉꯩꯁꯤꯗ ꯉꯔꯥꯡꯃꯛ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯌꯨꯗꯒ ꯌꯥꯝꯅ ꯏꯝꯐꯦꯁꯤꯁ ꯄꯤꯔꯀꯥꯟꯗ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯁ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯃꯤ ꯁꯤꯔꯤꯕ ꯅꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯆꯠꯅꯕ ꯌꯥꯗ꯭ꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯕꯥꯎꯟꯗꯔꯤ ꯄꯤꯛꯁꯜꯂꯛꯄꯒꯤ ꯃꯑꯣꯡꯗꯧꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁ꯭ꯋꯥꯏ ꯃꯇꯦꯛꯇ ꯍꯦꯟꯕ ꯌꯥꯗ꯭ꯔꯤꯕ ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯑꯦꯛꯁꯄꯥꯟ ꯇꯧꯒꯗꯒꯦ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯒ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯉꯔꯥꯡꯃꯛꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕꯗꯧꯅ ꯌꯨꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕꯗꯧꯅ ꯌꯨꯒꯤ ꯑꯩꯈꯣꯏ ꯀꯦꯕꯤꯅꯦꯠꯇꯒ ꯋꯥꯔꯦꯞ ꯂꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯁꯤ ꯌꯥꯝꯅ ꯇꯁꯦꯡꯅ ꯏꯀꯥꯏꯖꯩ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ CSOꯒꯤ ꯊꯧꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯒꯣꯔꯃꯦꯟꯅ ꯂꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯤ ꯌꯥꯝ ꯏꯀꯥꯏꯖꯩ ꯑꯗꯨꯅ ꯃꯁꯤ ꯍꯟꯗꯣꯛꯐꯝ ꯊꯣꯛꯏ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯁꯨꯅ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯗ ꯅꯠꯇꯦ ꯏꯆꯝ ꯆꯝꯕ ꯃꯤꯆꯝ ꯑꯃꯗ ꯑꯗꯨꯝ ꯍꯪꯉꯁꯨ ꯈꯪꯒꯅꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟꯁꯤꯒꯤ ꯃꯔꯛꯁꯤꯗ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕ ꯍꯥꯏꯁꯤꯕꯨ ꯃꯔꯝ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯉꯕ ꯋꯥꯅꯤ ꯑꯗꯨꯅ ꯃꯁꯤ ꯍꯟꯗꯣꯛꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯃꯁꯤ ꯇꯨꯡꯗ ꯃꯥꯒꯤ ꯂꯧꯔꯤꯕ ꯋꯥꯔꯦꯞꯁꯤꯒꯤ ꯑꯦꯖꯦꯟꯗꯥ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯀꯔꯤ ꯂꯩꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯁꯤ ꯃꯔꯝꯗꯤ ꯃꯣꯏꯗ ꯀꯔꯤ ꯑꯍꯦꯟꯕ ꯂꯩꯖꯥꯠꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯗꯅ ꯇꯨꯃꯤꯟ ꯂꯩꯔꯒ ꯌꯨꯗ ꯑꯁꯨꯛ ꯌꯥꯝꯅ ꯏꯝꯐꯦꯁꯤꯁ ꯄꯤꯔꯤꯁꯤ ꯀꯩꯅꯣ ꯀꯔꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯒꯣꯔꯃꯦꯟꯗ ꯂꯩꯕꯒꯤꯅꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯏꯠ ꯄꯦꯄꯔꯒ ꯊꯝꯕꯤꯗꯅ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯝꯗ ꯊꯝꯃꯀꯥꯟꯗ ꯅꯩꯅꯗꯅ ꯁꯤꯒꯤ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯒꯣꯔꯃꯦꯟꯅ ꯄꯥꯝꯃꯤꯁꯦ ꯁꯤꯅꯤ ꯅꯠꯇ꯭ꯔꯒ CSOꯅ ꯄꯥꯝꯗ꯭ꯔꯤꯕꯁꯤ ꯁꯤꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯝꯗꯒ ꯗꯤꯕꯦꯠ ꯇꯧꯅꯗꯅ ꯑꯐ ꯐꯠꯇ ꯅꯩꯅꯒꯗꯕꯒꯤ ꯄꯣꯠꯇꯣ ꯂꯣꯏ ꯊꯝꯃꯀꯥꯟꯗ ꯍꯥꯟꯅꯒꯤ ꯃꯌꯥꯝꯗꯨꯐꯥꯎꯗ ꯀꯗꯥꯏꯅꯣ ꯍꯥꯏꯔꯤꯉꯩꯁꯤꯗ ꯍꯧꯖꯤꯛꯁꯤꯅ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯤ ꯁ꯭ꯀ꯭ꯔꯦꯞ ꯇꯧꯊꯣꯛꯑꯒ ꯌꯨꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯂꯤꯕꯔꯦꯜ ꯄꯤꯕꯗꯧꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯍꯟꯕꯒꯤ ꯄꯣꯠ ꯑꯃ ꯄꯤꯔꯛꯄꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯀꯗꯥ ꯑꯗꯨꯒ ꯅꯨꯄꯤ ꯁꯃꯥꯖ ꯃꯥꯏꯀꯩꯗꯒꯤ ꯇꯁꯦꯡꯅ ꯌꯥꯖꯅꯤꯡꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯤꯗꯨꯉꯥꯏ ꯌꯨ ꯑꯗꯨꯒ ꯗ꯭ꯔꯒꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯆꯪꯁꯤꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯔꯤꯕꯅꯤ ꯉꯔꯥꯡ ꯅꯍꯥꯟꯃꯛꯇꯁꯨ ꯍꯥꯏ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯀꯦꯝꯄꯦꯟ ꯀꯟꯅ ꯆꯪꯁꯤꯜꯂꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤ ꯑꯗꯨ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯆꯪꯁꯤꯜꯂꯒ ꯌꯨ ꯂꯦꯒꯦꯂꯥꯏꯖ ꯇꯧꯔꯒꯗꯤ ꯁꯤ ꯑꯥꯔꯊꯁꯤ ꯀꯩ ꯃꯌꯥꯝ ꯑꯝꯇꯪ ꯈꯟꯕꯤꯌꯨ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯍꯥꯏꯁꯤꯗ ꯌꯨ ꯌꯥꯎꯗꯕ꯭ꯔꯥ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯍꯥꯏꯕꯁꯤꯗ ꯑꯗꯨꯗꯤ ꯌꯨ ꯊꯛꯄ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕ ꯇꯥꯔꯦꯕ ꯗ꯭ꯔꯒ ꯆꯥꯕ ꯃꯤꯗꯨꯅ ꯐꯨꯕꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯒ ꯆꯥꯕ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏ ꯖꯦꯜꯗ ꯊꯝꯒꯗ꯭ꯔꯥ ꯔꯤꯍꯦꯞꯇ ꯊꯝꯒꯗ꯭ꯔꯥ ꯌꯨ ꯊꯛꯄ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯀꯦꯝꯄꯦꯟꯁꯤꯁꯨ ꯌꯨꯁꯦ ꯂꯤꯒꯦꯂꯥꯏꯖ ꯇꯧꯔꯒꯗꯤ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯒꯗꯣꯏꯅꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯗ꯭ꯔꯒ ꯄꯣꯂꯤꯁꯤ ꯍꯥꯏꯅ 2019ꯗ ꯁꯦꯝꯈꯤꯕ ꯁ꯭ꯇꯦꯠ ꯗ꯭ꯔꯒ ꯄꯣꯂꯤꯁꯤꯁꯤꯗ ꯌꯨꯁꯤꯁꯨ ꯄꯥꯔꯠ ꯑꯣꯐ ꯗ꯭ꯔꯒꯅꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯥꯔꯠ ꯑꯣꯐ ꯗ꯭ꯔꯒ ꯑꯣꯏꯕ ꯌꯨꯁꯤ ꯁ꯭ꯇꯦꯠꯁꯤꯅ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕ ꯇꯥꯔꯒꯗꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯀꯦꯝꯄꯦꯟ ꯐꯦꯜ ꯑꯣꯏꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤ ꯗ꯭ꯔꯒ ꯄꯣꯂꯤꯁꯤꯁꯤꯁꯨ ꯐꯦꯜ ꯑꯣꯏꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯨ ꯂꯩꯕꯅꯤꯅ ꯒꯣꯔꯃꯦꯟꯠꯅ ꯃꯁꯤ ꯌꯥꯝ ꯃꯨꯟꯅ ꯈꯟꯐꯝ ꯊꯣꯛꯏ ꯑꯗꯒꯤ ꯑꯃꯨꯛ ꯐꯔꯦ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯦ ꯑꯗꯣ ꯂꯧꯔꯤꯕꯁꯤ ꯃꯤꯌꯥꯝꯗ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯧꯔꯤꯕꯅꯣ ꯃꯁꯤꯒꯤ ꯒꯣꯔꯃꯦꯟꯠꯀꯤꯗꯤ ꯄ꯭ꯔꯣꯁꯄꯦꯛꯇꯤꯚ ꯈꯔ ꯂꯩꯔꯝꯒꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯔꯦꯚꯤꯅ꯭ꯌꯨ ꯑꯁꯨꯛ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯏꯟꯀꯝ ꯖꯦꯅꯦꯔꯦꯁꯟ ꯑꯗꯨ ꯇꯧꯒꯅꯤ ꯑꯗꯨꯒ ꯒꯣꯔꯃꯦꯟꯠꯅ ꯎꯖꯕ ꯃꯦꯔꯤꯠꯁ ꯃꯌꯥꯝ ꯂꯩ ꯃꯗꯨ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯊꯝꯐꯝ ꯊꯣꯛꯑꯦ ꯑꯗꯨ ꯁꯨꯡꯅꯠ ꯅꯠꯇꯕꯤꯗ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯔꯦ ꯅꯠꯇ꯭ꯔꯒ CSOꯅ ꯊꯤꯡꯉꯦ ꯅꯠꯇ꯭ꯔꯒ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯊꯤꯡꯉꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒ ꯒꯣꯔꯃꯦꯟꯠꯒ ꯃꯨꯛꯅꯕꯕꯨꯗꯤ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯁꯛꯇꯤ ꯄꯥꯏꯕꯗꯤ ꯃꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯑꯩꯈꯣꯏꯗꯤ ꯑꯉꯝꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯉ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯩꯔꯒꯗꯤ ꯂꯩꯕꯥꯛꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯅꯠꯇ꯭ꯔꯦ ꯃꯥꯅ ꯇꯧꯅꯤꯡꯕ ꯑꯩꯈꯣꯏ ꯗꯤꯛꯇꯦꯇꯔꯁꯤꯞꯀ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯒꯤ ꯄꯣꯠꯅꯤ ꯑꯗꯨꯅ ꯃꯁꯤ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯤ ꯑꯁꯤꯗꯤ ꯃꯌꯥꯝꯗ ꯊꯝꯒꯗꯕꯅꯤ ꯑꯗꯨ ꯀꯗꯥꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯈꯛꯇꯅ ꯍꯥꯏꯕꯅꯁꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤꯁꯨ ꯂꯥꯜꯂꯦ ꯍꯥꯏꯔꯒꯗꯤ ꯃꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯗ ꯋꯥꯍꯪ ꯑꯗꯨꯝ ꯍꯪꯉꯛꯀꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯎꯔꯤꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯃꯤꯌꯥꯝꯒꯤ ꯚꯣꯏꯁꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯆꯠꯆꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯁꯤ ꯌꯨ ꯗ꯭ꯔꯒꯀꯤ ꯏꯝꯄꯦꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯁꯤꯒꯤ ꯆꯩꯊꯦꯡꯁꯤ ꯂꯩ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯔꯝ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯌꯨ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯗꯕ ꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯅꯦ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯦꯛ ꯂꯩꯅ ꯌꯨ ꯊꯤꯡꯉꯝꯕꯕꯨ ꯀꯩꯗꯧꯕ ꯌꯨ ꯂꯩꯗꯣꯏꯅꯣ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯌꯣꯜꯂꯤꯕ ꯍꯧꯖꯤꯛ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯕꯥꯔ ꯍꯥꯡꯗꯅ ꯁꯥꯟꯅꯩ ꯌꯧꯅꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯌꯨꯁꯤ ꯕꯣꯇꯂꯤꯡ ꯇꯧꯗꯅ ꯌꯣꯜꯂꯤ ꯃꯌꯥꯝꯁꯤꯕꯨ ꯒꯣꯔꯃꯦꯟꯠ ꯂꯩꯇꯕ꯭ꯔꯥꯕ ꯁꯤ ꯒꯣꯔꯃꯦꯟꯠ ꯂꯩꯅ ꯀꯩꯗꯧꯕ ꯌꯥꯍꯜꯂꯤꯅꯣ ꯑꯗꯨꯗꯤ ꯒꯣꯔꯃꯦꯟꯠꯀꯤ ꯐꯦꯂꯔꯅꯦꯕ ꯑꯗꯣ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯐꯦꯜ ꯑꯣꯏꯔꯦ ꯃꯣꯏ ꯁꯤꯁꯇꯦꯝꯗꯣ ꯐꯦꯜ ꯑꯣꯏꯔꯀꯥꯟꯗ ꯂꯤꯒꯦꯂꯥꯏꯖ ꯇꯧꯁꯤ ꯍꯥꯏꯔꯒꯗꯤ ꯍꯌꯦꯡ ꯐꯔꯦ ꯂꯤꯒꯦꯂꯥꯏꯖ ꯇꯧꯔꯦꯅ ꯈꯜꯂꯁꯦ ꯑꯗꯨꯗꯤ ꯀꯅꯥꯅ ꯊꯤꯡꯗꯣꯔꯤꯒꯦꯕ ꯑꯗꯨꯗꯩꯗ ꯂꯣꯗꯣ ꯉꯥꯛꯂꯛꯇ꯭ꯔꯒꯗꯤ ꯃꯣꯏꯅ ꯕꯥꯏ ꯂꯣ ꯐꯖꯕ ꯁꯦꯝꯃꯅꯦꯕ
ꯁꯤ ꯇꯧꯒꯗꯧꯅꯤ ꯁꯤ ꯇꯧꯗꯧꯅꯤ ꯃꯌꯥꯝ ꯍꯥꯏꯔꯅꯦꯕꯀꯣ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯑꯗꯨꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟꯗꯣ ꯉꯥꯛꯇ꯭ꯔꯒꯗꯤ ꯀꯅꯥꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯊꯤꯡꯗꯣꯔꯤꯒꯦ ꯀꯔꯝꯕ ꯂꯣꯅ ꯑꯃꯨꯛ ꯊꯤꯡꯗꯣꯔꯤꯒꯦ ꯍꯧꯖꯤꯛ ꯃꯣꯏꯅꯗꯤ ꯄꯣꯂꯤꯁꯤ ꯁꯦꯝꯅꯤ ꯔꯨꯜ ꯁꯦꯝꯅꯤ ꯍꯥꯏꯔꯤꯕ ꯁꯤꯐꯥꯎꯗꯣ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯔꯨꯜꯁ ꯄꯣꯂꯤꯁꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯅꯦꯕ ꯂꯥꯛꯀꯗꯣꯏꯁꯦ ꯑꯗꯨꯗꯨꯅ ꯃꯁꯤ ꯒꯣꯔꯃꯦꯟꯒꯤ ꯗꯤꯁꯤꯖꯟꯁꯦ ꯌꯥꯝ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯃꯁꯤ ꯍꯟꯗꯣꯛꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯈꯟꯅꯖꯈꯤꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯗꯧꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯏꯍꯧ ꯆꯪꯁꯤꯟꯒꯗ꯭ꯔꯥ ꯆꯪꯁꯤꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯈꯟꯅꯈꯤꯅꯤ ꯏꯃꯥꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯈꯟꯅꯖꯈꯤꯅꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯃꯤꯠꯁꯤꯐꯥꯎ ꯑꯩꯈꯣꯏ ꯇꯧꯔꯔꯣꯏꯁꯤꯔꯥꯐꯥꯎ ꯈꯟꯖꯔꯝꯃꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯂꯩꯕꯥꯛꯀꯤ ꯑꯁꯨꯛ ꯂꯨꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯌꯨꯒꯤꯒ ꯍꯥꯏꯔꯨꯕꯁꯦ ꯑꯩꯈꯣꯏꯗ ꯏꯀꯥꯏꯖꯕ ꯑꯃ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯏꯉꯩꯗ ꯑꯩꯈꯣꯏꯅꯒ ꯌꯨꯒꯤ ꯀꯩꯅꯣꯗꯒ ꯑꯩꯈꯣꯏꯅꯒ ꯒꯣꯔꯃꯦꯟꯗꯒ ꯔꯤꯑꯦꯛ ꯇꯧꯕ ꯑꯋꯥꯏ ꯑꯈꯨꯝꯒ ꯇꯧꯅꯕꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯏꯀꯥꯏꯖꯩ ꯃꯁꯤ ꯒꯣꯔꯃꯦꯟꯗꯁꯨ ꯍꯦꯟꯅ ꯏꯀꯥꯏꯕ ꯑꯃ ꯊꯣꯛꯄꯅꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯗ ꯇꯧꯔꯦ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯀꯗꯥꯅ ꯅꯤꯁꯥꯕꯟꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯅ ꯅꯨꯄꯤ ꯁꯃꯥꯖꯅ ꯌꯨꯒꯤ ꯙꯔꯅꯥ ꯇꯧꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯄꯛꯅꯒꯗ꯭ꯔꯥ ꯄꯛꯅꯔꯣꯏꯗ꯭ꯔꯥ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯒꯤ ꯑꯅꯤꯒꯤ ꯗꯤꯐ꯭ꯔꯦꯟꯁꯁꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯊꯥ ꯑꯁꯨꯛ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯏꯍꯧ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯅꯝꯊꯅ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏ ꯄꯨꯔꯥ ꯁꯁꯄꯦꯟ ꯇꯧꯔ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏ ꯀꯗꯥꯅ ꯅꯨꯄꯤ ꯁꯃꯥꯖꯅ ꯁꯦꯡꯗꯣꯛꯍꯧꯗ꯭ꯔꯒꯗꯤ ꯒꯣꯔꯃꯦꯟꯅ ꯇꯧꯈꯤꯕꯁꯤꯗ ꯑꯗꯨꯝ ꯌꯥꯈꯤꯕꯗꯧ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯒꯤ ꯉꯁꯤꯒꯤ ꯄ꯭रेस कॉन्फ्रेंस तंगाई फदना अखोई तौजबनी अखोई गवर्नमेंट का याम हुनबा पांबा खनबा पांबा वा नते अदु तौरिबा थौदौदुदी गवर्नमेंट की थौदौदुदी याम लाली मसी हंदोफम थोई मसी अचुम सुरत नते